Ngasi numida wairam phongkiba kangleipa meraki pau sedagi maruaba pau khara khangasaraka miyamda khudo tamjike ngamkhai lanchilaktuna Manipur da changnaba honaramba KNA tara Assam Rifles ka khuthongna badalai khidrei Indo Myanmar ngamkhai paringda ngarang numida Assam Rifles ki kanguna counter agency chatharinga manungda Indo Myanmar border lanchinduna ainkana Manipur da changsinaba honaraba KNA ki larmi tara Assam Rifles ki kangu amaga khuthongna badalai khidre hairi pawasin hai ngarang Indo Myanmar border paringi border pillar 62 Tandel district ki New Somtal Khongjai village da AR ki kanguna counter insurgency chatharinge matamda KNA gi larmi singadu Manipur gi ngamkhai lanchinduna changsinnaba honarakhi maduda AR gi kanguna nomai kaptana thingnaba honakhi makha na KNA gi larmi singna AR gi maikaitamna nomai kapchilakpadagi maikai animakta akan mamongda khuthoknabada KNA gi larmi tara adu laikhitabani haidi KNA gi khuthoknaba adu Dimapur da base taba 3 Corps Assam Rifles unit amagani haidi khuthongna kharaba matungda AR kanguna makhata na khuthongna phamafam singda thijin humjimbagi thabok sathabada khusu khulai kaya marum phaga pangamlei amaramda Indian Army gi Eastern Command gi makedigi social media X thagalakpa post amagi matung inadi ngarang Indo Myanmar border da AR ge khuthongna khiba thodo adu achumbani haina phongdorakli makhatarakpa pauda Siroi Lili festival da yelomi maitei singna chathok chasin tawbada athingba piraklabadi maduda chenaba miyoi sing hena awaba oigani asang kasar tha asigi kundagi kunmari fawa rukhulda pangthokadariba Siroi Lili festival ge lamdam asigi yelomi maitei singna chathok chasin tawbada ayepa amade athingba piraklabadi maduda chenariba sing adu hena awaba mayoknagani haina Indigenous Peoples Forum Manipur IPFM gi president Asang Kasar na haikrei wapham asi IPFM na sindudanga si Imphal Hotel gi sangai holda pangthokiba thoromda IPFM na puthokpa news bulletin haungnabi matung ina phongkhibagi thoromda pamisingna hangba wahang amagi paukhum piraduna Asang Kasar na haikibani mahakna makhata na hai lamdam asida narola changsilakhiba mitopsingna yelomi singda landaba amadi yelomi singi thabak thorom singda aye apampi bagi thabak chathaduna lakli urukhul da pangthokadariba Siroi festival da chathok chasinda athingba thamgani hajuna kanagumba kangu amana social media da phongdorakhibo wapham adu miyamna thajabiganu amadi singnaba amada thambiganu tangkhul nagalong na ngarang order ama thokre madugi mathakta wrong region amadi tungan tungamba CSO singna su hiram adugi matangda wapham kaya phongdokhiba laikre hana mahakna haiki mahakna makhata na haiki urukul DC na su urukul asi santi leiba maphamni miyamgi damakta sada sama miyambo ngak sengani thajabiu haina phongdokhibani maduna yelomi aikhoina urukul yelomi singi oiba tharom pangthokpada mitop singna miyamda kihamagi thabak chatharakliba asida achumbani haina logumsi makhatara poina pauniko pause dagi maru ba pau khara khangasaraka miyamda khudo tamjike BJP na Congress Party ke hiram amatada punduna sarkar semnaba wapham leite BJP social media amadi news channel kharada BJP gi MLA singna Congress Party ka pullaga sarkar semlaba yai haiduna sandurakliba pau ase yumpham yaudaba amadi aranba pauni asiguma yumpham yaudaba aranba pau sandurakliba asimak Bharatiya Janata Party ki maikedige akan mamongda yaningdaba phongdorakli haina BJP Manipur Pradesh ki General Secretary LD Bensingana khoyek pitena thadorakpa cherol amana phongdorakle cherol aduna makhata raduna hai asigumba thaba asi makhata na tawdana basu khangali Bharatiya Janata Party ki legislature khudimak party ga matam pumbada lengdan leiri amasung tungda su lengdan laikhikani BJP na Congress Party ga hiram amatada punduna sarkar semnaba wapham leite democracy ki freedom of speech and freedom of expression khudong chaba lauraga lengaki luraba tanja asida miyamda lana uhanba yaba pausing amata phongbiganu hairi makhatara popauda popular government ngarang numidang tokhai ladiba BJP MLA singgi maraktagi senior MLA khara punsinduna mifam pangthokhrei state asida president rul thamlakpa tha mari mapum pha kharaba matung popular government ama semnabagi tharang BJP ki MLA singna akan mamongda changsilakpagi manungsanna
ngarang numidang tokhai leriba BJP gi MLA singi maraktagi senior MLA khara punsinduna tera sapam leirakta laiba pasoi AC ki MLA chapam kunja ke so ke bagi yumda mifam pangthokre makha tana tha asigi tang taraga mapalda langthabal AC ki MLA karan syam gi yumda numidang party asigi MLA singi apunba mifam amasu pangthoknaba sem sare hairi ngarang athengboda pangthokhiba mifam aduda sahi ani hanjilaklaba maitei amadi kuki gi furup ani ki irang asigi iroinana hana leirama BJP na lusingba government asibu lusingliba chief minister oiramba N Birembo yaningdaba wapham lakpadagi center na state asida haukiba February 13 da President rule thamduna Manipur Legislative Assembly suspended in nomination thamlakhibani PR thamlaba matung lamdam asigi miyamna state asida tangdu leitaba hanjilaklagani hana khalamba adugi ona tainabada ngasi phawba irang asi loisimba ngamdana leiriba asida Manipur gi miyamna hena khoisaungnarakpa oirakpadagi state asida anaba popular government ama semnaba thorong asi wakhalol manaba hana ruring da leiramba BJP gi amasung atai MLA sing punchilaga changsilapa khongthangni hairi makha tarak poina paujila pause degi maru ba pau khara khanga saraka miyamda khudo tamjike Kukijo Belas Volunteer Eastern Zone Kauba Luplaite Police Kukijo Belas Volunteer Eastern Zone Kauba Masakhang da Luplaite Urkhol District ta pangthokadariba Siroi Lily Festival yawba japada Maidei Puruki Miyoi amate Kukijo gi lamda chapa yaroi haina social media da sandorakliba asi thijilobada hairiba lupasi leite haba khangba ngamle haina police na thadораkiba place release amana phongdorakli maram aduna masakhangdaba maming phawba leitaba lup asina thamlakhiba wapham asida miyamna kibiganu amade thajabiganu haina police ki maikedegi thamlakli lonina Urkhol district police na phibam asida miyamgi aki tujingba phawtanaba Urkhol Imphal lambida matikchaba security thamtuna chathok chachinda apamba pihandanaba honagani lonina Siroi Lily Festival da miyamna mapumphana yawnaba amade Manipur police na laukhalakliba section tharong asida mateng pangbiyu haina police na phongdorakli makhatarakpa pawda BDF singna matang kaktaba pen down amasung gun down strike ki khongjak ngasidagi haukhre ngasi All Manipur BDF Employee Welfare Association na taliba demand extension of BDF service amasung positive response of the representation committee to the state government haiba asi matam chana thabok to ontharaktabadagi ngasi ayu pung 6 tagi hauraga matang kaktaba pen down amasung gun down strike haukhrai lodina Thawal district ki post police station traffic ate khudong thiningai oiba maphamda mathok toramba BDF sing strike ta saruk yakhare haide